ngasi numitang wana phonggiba panna pauseri maroiba I pausang khonggojaraga Manipur top channel ki makedagi mayamna thamjage hanbada CM amadi mahak loinabasing loisingadabani hairuba Facebook ki admin ahum police na loukhatkhre CM amadi mahak loinabasing loisingadabani haina post tawruba Facebook ki admin ahum police na loukhatkhre haidi police na loukhatkraba mi ahum adudi Thawal district ki manung sanba lairong thal me lekai degi ningomba dinku sei kungani apokpa enando Impal West District ki manung sanba kwa kaital makha thoksam lekai gi haino khongnembi degi malem nganba laithangbam sei kunga matu apok el tomba amadi Kaksing District ki manung sanba kairak makha lekai gi thongam romance sei kunthra ga mapan apokpa leikidraba gangani Phagalabami ahum asibu duty magistrate Impal West ki manu puthoklaba matung wahongpong sathanaba numit mangani police custody remand loukhatkhre hairi Pausnai Pagalaba Miyoi Ohumasina admin oiba Facebook page Manipur News Group 2024 da Manipur Kansi Hairabadi Minister amadi maki left hand right hand Minister Singlution mamatong tai haba post ama thakaki page aduda punsi minai haina mingthon ba Facebook account amadagi post thagalaba matung hairiba Miyoi Ohumasina admin oiba Manipur News Group tasu thagalakibani Hiramasiga mari laidana makoi uhum police na fakat kipna hadi atopa paw mana Kamal Babu gi JC gi khongjang Christmas ki yelaga matam khra etokre army selok sindi thingi gadori haukipa November kunga manga da lema khong da leiba army camp na thabak suba sangkhibadagi thiba khangdana leidiba Kamal Babu gi langjin putho uhaina JC against the missing of Kamal Babu na lema khong army camp Taba kando sabulda hongjang sangsinduna lakpa du lakliba Christmas kumagi yelaga matam khara komthok le haina lakthokre adomainamak yellow purup oiriba singi komthok lawasu army gi di lambi adumak thingki gani haina JS gi mekedi ki phongthokre JS gi convener Laisram Ratana madi spokesperson Moirang Them bopisakna punukhiye pidun tatorok pastur ramada hai haukiba November kunga manga ge ayupung 8:30 ga morom tapa Laimakung army camp na masagi work site da mathaw amagi damuk sangsin badagi ngasi phabu mapang khangdana lairakliba Kasar district ki Gosaipur dagi haujingna loitang khunong maning lakai da lairamba Laisram Kamal Babu gi matangda JS na ngasi phawba khongjang kyama lepalaitna sangsinuna lakle ani su pawmona makhatana phungdurakli atopa pawmona Susampur cabinet mi pampham duna ngamkhai kaidi haina lengana utpa matam oiri NPP Igilaman ina singani haibagi kholauna maitai singi asatpa phire apam oi haina NPP Manipur ITN Frontier Organization ki General Secretary Laitonjam Zandana phongdokre wafam singa si Impal East District ki top General Council Headquarter pangtokpa Universal Friendship Organization ki kunga mathu supervising day ki thoramda phongdokhiben hari Tharamadura UFO gi tuan ba unity ki lakpa UFO gi thomi sing lekai gi club mairaba binasing ba athen pot karaktuna apung phanki Tharamada hogdokringai de UFO gi phiral skatuna ikai komno bu utkeneso pawmun makhatana phungdurakli ngasi numida waram phongkhiba tuan ba Manipuri si phongsing amasum thokhiba thawdowa thoksing dagi maruibi I pawsing myamna thamjage hanbada panungkol pawsi digi lakhusaraga Kokijau Council kaubu register taubu organization amata leiti Manipur lamka kaubu district su leiti lenga PAP regime amuk hana sanakre Kokijau Council KZC kaubu register taubu organization amata Manipur leiti organization asigi headquarter lei hadiba lamka district kauba district amata Manipur leiti haina Manipur lenga na thadorakpa sirul amana phungdorakli DIPR na thadorakpa sirol manhai asigumba masakhangdaba mapalebakta base tobo organization kyana lamdamasigi legal amasum administrative framework ki wangbada operate tawrabra haibigi singnaba leire mapalebak singdagi narolda leba asida sangsilakpa miyoi sing thingnanaba Manipur yauna North East ki state ahumda Ministry of Home Affairs na protected area permit PAP sanhankre Kokijau Council haidiba organization asina miyamda lana lamjingnaba honaba madi lamdamasida irang thokonanaba honariba singa sigi matangda police na FIR ama launch tawduna thijalagani lenga asina lamdamasigi tangdu leitaba hanjin hananaba madi mausagum ingna singna lehananaba honari miyamna su asigumba credible oidaba information singa sidigi section view
national amasung local media nasu asigumba unauthorized oiba organization sing asina thadorakpa sirol sing phongbiganu hainasu sirol asina makha tana phongdorakli amaromdana PAP regime amuk hana satnakhri mapa lebak tigi narol da mitop sangsilakpa thingnaba security gi ehenba section tharang lokhatpa oina Manipur Mizoram amadi Nagaland da Ministry of Home Affairs na protected area permit PAP regime amuk hana satnakhri Kongtang sugi makar state singa sida sanglakpa foreigner singi checking hena kangkhalakpa goronyana foreigner protected areas order 1958 ki makada permit lawbigi tangai fadab leiraga nari ningsing bayai north east state singa tourism sakot hanabagi panamda PAP asikumja english singa niga taraga mathugi January ta lakthokhibani adumainama security gi maramna amuhana hairiba PAP asi satna halakpani hainasu pawsida makhatari atopa pawamadana ngasisu parliament mamang opposition amadi ruling ani gi marak muknarakpaga loinana sarangna pathokre union home minister Amit Shah na BR Ambedkar da haikibu wafamadu maku ikaiba pibani maramaduna maakna lale haijagadabani haiba wahauda opposition gi members singna khulaw kya ngarang house manungna larokpadigi lok sabha amadi rajya sabha animaki proceeding yaithokraba matungna ngasisu parliament mamangda opposition amadi ruling ani gi marak muknarakpaga loinana sarangna pathokre Parliament ki mamana nga si opposition amadi NDA gi MP singna khongjang sangsing ki badu da BJP gi MP Pratap Saradi kokti soktuna hospitalized tokre hadi makpu Congress ki Rahul Gandhi ne in badagi sokhi bne haina SARS tokre Pratap Saradi tushin badagi laibaki sarukta sokhi amadi marak nakpa hospital amada pukatuna lekat na khyaki BJP gi Nishikanta Dibendi Rahul Gandhi na Pratap Sarabu in mane madi mak soktuna laibakta Makhul khra photle haina SARS story Congress ki maike degidi Malik Arjun Kharge nadi BJP gi MP singna Congress ki MP Priyanka Gandhi busu in ki haidin su pausta makata na phungdorakli atopa pawmadana mihat pa phadri phawbu khongjang hankhiroi Uripok apun melup amadi uripok apun menupilup na uripok katin crossing da sangsilakpa kuthang sarahen bagi khongjang ngasi gathana numit kuntraga mari nusujingkre ngasi ayukta uripok huidrom laikai nungthilda singjubung lairak numidang da taurangwam laikai da saryagani lop asina thokpa sirola manhai hauzu Manipur kangani khongjang asida Manipuri mitai furup pokning yamna nungsingai oi Manipur kanbagi khongjang asida atatai tabigi mong dalakli laminari bi yolo furup sung matam gi warol khara hairak panatana makhois Manipur gi yel homini ekoi punna thengna minagadabani puni hingminagadabani haina khonjel thokna lakwaningi mihat pa phana ba taliba dabi phangdri ba phawu uri pok miam gi khongjang hankhiroi haiden su pausta makhata na phongdorakli auto papa omana KNTL na tombi masagi anabigi layeng bada mating oina bulu palising kungani thoi pangkhre Kharam haibong makong digi hauzi na heart ki anaba manamara moiraga sagol banda leiba Mothers Care Hospital gi ICU da layeng pathap sathariba hayam ongbi tumbi masagi anaba gi damak mating oina bakang leipak news loop KNTL gi thomi sing ngarang yumjakesa numita khabam haibong makong da leiba ma ki sangai de satuna lupalising kungani thoi gi senpamadu KNTL gi thomi sing na ma ki poksabi masanupi Hayam aibi sanu sai kunga mathura tengmangkhre awa ana tarabi imung asigi damakta angama mating pangbirakhiba puksel sarabu khudimakpu KNTL gi mekedi gi thakat phungtok sari makhatana KNTL na kana leijadra batol tarab kya gi lepa leitana mating pangki gani amadi tengbang khongsat adu da KNTL gi president takelamam Bobby Sinha vice president Arambam Bedana Leima takelamam Sanatombi finance secretary Rosmaibam publicity secretary amadi marueba KNTL gi thomi singju saru yakhi Makasa tharak point na to papa omana kokomina maru eba thaudang lawduna khulngak pa phaba hat pa tu pa yaru hena wakat khongjang sangsingkhre coordinating committee on Manipuri integrity kokomina sindra ngasi kai sampat laimajam laikai de khulngak pa phaba yaroi khulngak pa hat pa yaroi Manipuri apas pa lawthu haina wakat mi phamkhre ngase pung tara mathoi makhai digi hoduna phamkhiba wakat mi phamaduna kokombi gi lusingba kyana wangangki loinana khulungak pana sing koi thi duna phaba punba hatpa topana singba thongsa tharakli basi khudak da lepkada banaki saurakna miyoi samri romna saruk yaduna phamkhiba wakat mi phamadura kokomi women's wing gi ima sing laikai gi maira paibi kokomi student wing CSO sing miyoi kya su saruk yaki thawra maduda
Coordinator Jitendra Konthaujam hai lan gi matamda mathak thongmagi ayaba yaudi haiduna tuminna lesin baduga khulngak pasingda atamna akan aring singduna khuthawi gi thabak khudakta lepkadabna ki magna makhatan hai sei ani mapung phajilakna bi iram damasida thoklibi irang asida state force na ngak pangamlaktraba matamda khulngak pasingna mathwai khubakta haptuna khulngak ki basing hatpagi thabak lepu kariguma khulngak pa amadi ima singa si leramdrabadi manipur kari karamba phibamda leramgani Manipur kangkhong sairak police na daital puba ngamgadoribra haina phongdokhe madi police na phajinduna thamliba khulngak pataru condition amati yaudana thadorakadabani kariguma thadoraktaba tarabadi miyamna akan ba khongjang kya sangsilagana ki masige iroinana election gi matamda ingna signa panba afaba khunai ma purakani haiba wasak amaga loinana lusingba singna su center amadi national leaders singi wa tamaktaaba gi mahut na frup na zati gi wasu tabi gi tangai fadaba lei haina su phongdokhi makasa tharak poina to papa omana PLA gi lanmi thoksom lanchen ba melaina leikhidabada awaba phongdoksadi RPF salibase esi gi December taragani to sagol sunumita People's Liberation Army gi lanmi private lanchen ba lansangama da lekhidre athauba sina Manipur gi ningtam lanthengna saruk yaramduna thawai katkhiba sibu yewol gi ikai khumna bu utuna RPF na awaba phongdok sadi loinana laikhidraba athauba sigi imung manung sagai natai maru mapang singi awaba su RPF amasu masigi lanmi PLA na saruk yazari haina aina thingraba loholup RPF ki assistant secretary publicity banki na khuyak pi don thokpa sirol amana phongdorakli sirol aduna makha taradun hai marup lanchen ba yum giming thoksom melai laifam hairok part 2 apokpa apokpi animak laikhidraba thoksom mangol singha amasum thoksum ongbi komdonbi gi masa oina sasat samapan go humdraga taret taragani thoi anida taibang pal khungdarki loilam laingak libi India lenga na iram damna sathriba miot minai khanglak urakpadi gi ningtamna hingba tangai phadi haibasi sap yungna khanduna private lanchen ba haukiba sasat 2023-08-18 da party asida yarakhiba ga loinana sasat inglising ani ga kungo homdoi thamapan Tangkunda party ki basic military training da mai paktuna PLA ki army number 3378 asipangki training loiraba matungda 505 force da leiduna yawol gi thodang yaramki laikhidraba private lanchen yamna ing tapa mathauda pukning sangba mathak thongbising gi yathang set na injaba ahalaman singwo nonglukna satpa sinaba thapakta harau harau thodang loramba yawoloni magna leiram khiba forcing da thabak thoram sing pangthokpada sok thabamadi awaba thidana party na sinaba thodang hena lumi khanduna saruk yarami imaleba amati miyam gi ningtam lanjang asida marup asigi aroiba punsigi isel phawbo ninghana ba leitana party na sinaba thodang pangthoramki nungsiraba marup asina imaleba ki damak thawai katkhiba sibu ikai khumna ba utpegi thoram condolence unit Department amasum station khudimakta pangthokre laikhidraba athawbigi thawaina Manipur imagi tampakta ingna sikna pothaduna leibu oirasanu hairenisu pausna makhatana su phongdorakli aduga tentangna sumna mayamna thamjaramge aduga hawjikoina di mayam pausisu matanga sai lusinjarage amasum mayam puna nova update ngamina sena channel siki mekeri ki mayang phamda makhatana thamjari mayam puna nova update ngamina si